Akasvani Imphal Kshetrimayum Chitrabhanu na pau pazari ahan bedamaru eba pau. New Haflon Jatinga Lampur section da Chingning Kaiduna Rail Lambi Thinkibadegi Manipur, Mizoram, South Assam Amasung Tripuraga Lebagi Ate Mapam Singa Rail Faunadre. Kungi Nong Lapgaluna Nonezilla da low ubagi tabak nomo nomagi kantakalakle Amorom da Chingning Kaibadegi Imphal Zirbam Lambi Faunadre. Varaki Kwaidik Chauba spiritual Amadi Moral leader Sri Narayana Guru Amasung Mahatma Gandhina Aitasik Oina Warisana Kibagi Chama Subukuman Thorob New Delhi the Hokre Amashung Levas the Sangbidan Hatia Divas Haying Pangtuk Naba Sem Saba Loire. Northeastern Frontier Railway gi New Haflong Jatinga Lampur section da Chingning Kaiduna Rail Lambi Thinkabadegi Manipur, Mizoram, South Assam Amasung Tripuraga Lebaki Ate Mapam Singa Rail Faunadre. Northeastern Frontier Railways ki Chief Public Relations Officer Kapil Jalkishore Sharma Nahai New Haflong Jatinga Lampur section gi Rail Lambi da Nungjauk Sing Tasilakpa Amasung Jauna Lebak Kintharapadegi Lamding Badapur Hill section Dangarang Numidang Waramdegi Rail Chain Balepan Kre Mang Hai Mapam Adu Dalambi Shambegi Tabak Chatari Adubu Pibum Adu Rail Chain Bada Kudong Tininga Oibana Kudaktagi Hariba section Asida Rail Chain Balepan Kibani North Frontiers Railways na National Highway Authority of India da Manipur, Mizoram, Tripura Amasung Assamgi Barak Tampakis Sarukaya Samnaliba Maru Eber Rail Lambi Asi Makhatana amang ata tonda naba mi amasung mechinshin aduna matik chaba tharang lokot pinanaba aibu oina khangan kre. Mizoram gi Bairabi Sairang section gi nongna sabar rail tunnel sing lamdam asig inakulaba culture gi masak utpa mural painting sing na lektingle tunnel sing asigi faklang da kudakta Mizo heritage jagoi fizol amasung Mizo singi nutigi punsigi saktam kaya yek na thamle Makogi Lanmi Singi Tauna Degi Horaga, Chingda Low Singu Bagi, Saktam Yauba Mural Painting Asina, Mizomiam gi Choktok Chaba Amasung Makoiga, Mahu Sagalena Ba Marising Utli, Anokba Bairabi Sairang Rail Link Asina, Aizol Bubarki Rail Network the Samnahanduna Lalo Itiki Kongzen Yang Hanba, Tourism Amasung Lamdam Adugi, Satok Sasinda, Anoba Asha Amapiri. Kungi Nong Lapagalona Nole Zilla da Low Ubagi Tabak Nomu Nomagi Kankalakli. Lomi sing makoi gi labukta ising marang kaina leibadegi haraunare marasida haukiba numini da nonglep na chubadegi National Highway Kuntratare Luangchum amasung Rongkhung khulgi marakta chingning khaiba amasung leinang taktharapadegi highway asi gi lambi phaunadre lambi semliba company ABCI gi excavator amasung mud dimper truck sing sinaduna lekhom leinang sing sengtopagi thabak chathari masina maram oiduna nakal animakta gari kaya panduna leiri Aikogi Paumi Pagulium Kamegi Paudam Ama. Kumgi Nong Fazana Yorokpadegi Hosik None Zelanda, Low Singubegi, Tabaksing Kankalagli. Lomi Singsu, Ising Marankaina Pangbadegi, Tamoida, Harabo Pognari, Cherak Asida, Non Kanna Subadegi, None Zelagi, Long Sum Amusung Rangkung Kul Anigi Marakta, Landslide Topadegi Garissa Toksasinda Apanopiri. Housing Mapam Aduda Road Construction Company ABCI na excavator amasung mud dumper truck sing sizinaduna Laikom Lainang Singdopegi Tabak Kanna Satari. Landslide Aduna Maram Oiduna National Highway 37 Infan Jiribam Lambida Garissa Tok Sasin Toba Yadaba Maramna Housing Mapam Aduda Gari Pareng Sang na Kamduna Lainari Akaspani Ifagi Pawinamak Longmai None Digi Aguika Mai. Haujita Pangba Pau Amadalambi Singdop Paloire Hairi International Day Against Drug Abuse and Illicit Trafficking listing ani kun mga pangtokpagi maru basaruk amo oina District Administration Bisnupu amasong District Social Welfare Bisnupu na sinuna jala taki layak pagi competition ama thasigi kundarukta kiyamba ningsing sanglen Bisnupu da pangtokadori saruk yagadaba mahirusina chienatna layak pada changba machapun masa na purakadabani Tripura asi mipum kudimak larik may chatpa leba asigi ahum suba rajya oire wafama singarang Agartala da pangtokpa thoram amada Mukhyamantri Dr. Manik Sahana lokthokibani Mukhyamantri hai mai masing tambada akakna bachahi natraga matam leite mangna hai lisingani ni futereta varapu mapungphana chakotpa leba amo hena ba mangliba bharaki manglan adu larik may chatpa haibasina mapungphan ba ngamhangani thoram adu da rajya asigi tongan ba zila singi Foundation Literacy and Numeracy Assessment Test Makok Taraba Singh the Soup Manamatum Yentoke. Mizorangi Rajapal Vijay Kumar Singh Luchingtu Nangarang Aizolgi Samtual da Rajataki Beti Bachao Beti Parao Plantation Drive Hogdokre Angang Nupi Masa Simbu Ngak Sena Ba Amasung
Lairik tamhanabagi achetpa phire utpu oina Rajapal amasung Social Welfare, Women and Child Development Mantri Larim Puina Asoka Pambi Singh Thaki Rajapal Hai Virus Sarkar gi mission sakti gi makhada pangthok liba paktakna na u thabagi thorum asina nupi sing da hen basakti pi bugalunena akoi bigi phibam kanba ngamgani Raja adugi nupi sing bu thagal aduna Rajapal na hai makoi asi Mizoram khakta natna leba asigi oina awon ba purakna bagi yamna maru eba agent amadi choktok choninga gi masakni India Meteorological Department hairi awang nongpok lamdam nongpok amadi mayai thangba Bharat ki mafam kaya da hayengdegi akan ba nong chugani Department asina hai awang nongchu Bharat tesu akan ba digina yamna kan ba changda nong chugani ngasina Madhya Pradesh da ka hena kana nong chugani hairi Malim sin thungna maming chalaba Guwahati gi Nilachil Hills da leba ma Kamakhya dham da pangthok liba Ambubachi Mela na leba asigi amasung mapalamgi vakta lakaya gi puning chingsili mela asi harakum hege lorena Kamakhya mandir gi thong hangduna sagos numita loshin gani tabiri pa pawsi Akashvani Imphal digini Varak ki khwaidi ki chawba spiritual amadi moral leader Sri Narayana Guru amasung Mahatma Gandhi na ऐतिहासिक oina wari sani ki bagi chama subu kumon thorom ngeha ki mamangda Pradhan Mantri Narendra Modi na New Delhi da hokdokre thorom adu hokdol oduna Pradhan Mantri na hai स्वतंत्रता के उद्देश्य को आजाद भारत के सपने को ठोस मायने 100 साल पहले श्री नारायण गुरु और महात्मा गांधी की वो मुलाकात आज भी उतनी ही प्रेरक है उतनी ही प्रासंगिक 100 साल पहले हुई वो मुलाकात सामाजिक समरसता के लिए विकसित भारत के सामूहिक लक्ष्यों के लिए आज भी ऊर्जा के बड़े स्रोत की तरह है Thorum palan asite spiritual gi luchingba kaya amasung atem using na tungi miyeng sana uramba luchingba ani na warisana ki ba adugi maramda wa ngangani ऐतिहासिक ओरबा warisana ba asina hojisu lep na vareki khuna amasung wakalon gi masak mong semli Thorum address Sri Narayana Guru amasung Mahatma Gandhi animang na pamcheramba khuna gi achumba amata oiba amasung spiritual gi oina nungsi chana ba haiba miyeng atuda katpa achoba Shraddhanjali oiragani Akashvani Paumin Haili Sing Machama Pun Kun Mangagi Mastarani Toy Sri Narayan Guru amasung Mahatma Gandhi gi ऐतिहासिक ओरबा unabagi thorum asi Varkala Sivagari da pangthoki luchingba ani na mapung ina Vaikom Satyagraha ahimsa songna samnaba yadabagi chanabi muthatpa amasung adon mamiyoy kamlu singbu awangba thakta chingkhatpiba haiba wafam sing asi khanaki caste system amasung songna panaba yadabagi chanabina khuna asida thong manadabagi matangda luchingba ani na kupna Kanaki, lower caste ki miyoy singi fivam fagan hanab ki damak lairik tamhanba amasung sentok lambi lehenaba tangay fede haina Guru asina na panki. Sangbidan Hatya Divas hayang pangtokadori numit asina lising machamapon humudra mangagi June kun mga davare Sangbidan bu khongoy no kibagi dagi kari thoki bagi haibadu ningsing hali numit asi varki ऐतिहासिक khwaidi gi mamba tangkak ni hariba emergency gi ka henba thong singda awana nangkraba pumnamaki mafamda ikai khumnaba utpoina numit asi pangthokpani Akashvani Paumin hai mamang chehida sarkar na June kun mga asi emergency manungda ka hena sakti lana sin na bagi mayokta thengnakiba amasung awaba nangkiba pumnamakta ikai khumnaba utnabagi dama Sangbidan set Hatya Divas haina lokthokibani numit asi ka hena sakti lana karigumba phibam amatada tungda amuk hana sinandaba miyamda Ningsing Hannaba Thorum Amasu Oina Lokthokibani Lising Machama Panhumbudra Mangada Indira Gandhi Sarkar na lebas da Tatara Nepal emergency thamjin ki Maralezitaba Mila Kaya jail da thamki amasung media gi khonjel namthaduna thamki Sangbidan Hatya Divas asina Bharat macha khudimakta masagi ningtamba amasung ganatrantra gi wakhalon hinganduna lehen beta mateng oiragani Hojik aroiba da maruiba pau amuk hanna New Haflong Jatinga Lampur section da Chingning Khaidina rail lambi Thinki badagi Manipur, Mizoram, South Assam amasung Tripuraga lebaki ati mafam singa rail faunadre kungi nong lapagalununa None Zilla da low ubagi tabak nomo nomagi kankhalakle amuromda Chingning Khai badagi Imphal Jiribam lambi faunadre adbu sengdokpagi tabak loshinkre hairi varki khwaid ki chawba spiritual amadi rail moral leader Sri Narayana Guru amasung Mahatma Gandhi na ऐतिहासिक oina wari sanakibagi chama suba kumon thorom New Delhi da hokre amasung lebas da Sangbidan Hatya Divas hayang pangthoknaba sem sabal loiri paulizari